Lakhipuronline puthokchaba July gi tang 12 thangje numit ki Khomjinba Pao tabirase ahanbada maroiba Pao Pinky Rai mihar ki matangda sibagi cherak pinanaba silchar da candle rally chatkre Public hearing da saruk yaratuna MDC ki chairperson Mutum Rinana Lakhipur dagi mitei khun kya thangdokibagi matangda macha khaina thamkhre GC College ki Patharaba Professor Okram Churamanida handak chahi gi Jananeta Irabot Award piragani ngasi Rozgar Mela gamari lenana video conference gi kuthangda nauna thabak khallaba miyoi singda appointment letter lising humbutara hena yenthokani amasung China na malem leimai dagi meter lising tara hena luthana tawthaduna masidagi natural gas laukthokna bahonakre Haujik mapungoi Pao tabirasi Pinky Rai mihar ki matangda mihar asida chenabe miyoi singbu sibagi cherak pinanaba dabi tawraduna siljar da ngarang mairagi khungsat machatkre saruk yakiba lupsingna mihar asida chenabe miyoi singbu sibagi cherak pihanba amadi mihar pa singi yum Uttar Pradesh da handakta tawkibugum mara leiraba miyoi adugi jum bulldozer na thuai hannaba akanba dabi tawki panba yai atopa nupa amagasu mari leinei haibagi wahaudagi silchar ranger khari gi Pinky Rai mahakanung sinabani haiba pinak suklabaidana hatpani haina kasar gi SP na phungdoki balaikre Election Commission na Assam gi Vidhan Sabha amadi Lok Sabha gi naunangam khaya thokpagi matangda maigai kaya dagi wakat phongdora khraba matung July gi tangkun haukiba sagol sanumita Guwahati gi Shankardev International Auditorium Kalakshetra da public hearing chathakre Kasar jila dagi su tongan ba Manipuri gi loop amadi dol gi oiba masak naiba miyoi kyana makhoi gi oiba wakat kamarom thamki Manipuri BJP thomi singi maigai dagi thagat khiba memorandum aduga mari leinana Manipuri Development Council Assam gi chairperson Mutum Rinana public hearing asida saruk yaraduna election commission gi guideline bu tungoina namlaga Lakhipur dagi mitei khun kaya atopa constituency da thangdokhi bagi matangda macha khaina wafam kamarom thamki loinana final draft da Manipuri khun singbu mahusagum Lakhipur da thambiraga Manipuri community asigi constitutional justice pibinaba wakat thamki haire July gi tang 18 dagi numit humni chupna chatharakhiba public hearing adu ngarang loisinki commission asina BJP yauna Congress Aam Aadmi Party Assam Gana Parishad BPF Raijor Dol CPIM AIUDF na chingba rajniti dol singi mihut sing amadi lanai lup kaya gi wakat sing takhe lainga ki maigai dagi Chief Election Commissioner Rajiv Kumar Election Commissioner Singh Anup Chandra Pandey amadi Arun Goel loinana atai ECI gi senior official sing sarukja ki haire Jananeta Irabot Memorial Foundation Lakhipur gi mifam pangthoktuna GC College Silchar gi Patharaba Professor Okram Churamanida handak chahi gi oina Jananeta Irabot Award pipagi warep lokre hiramasi gi matangda society asigi mihut kangbo amana oja asigi ball jurda leipa yumda chatuna unakre mihut kangbo asida lukki president Ingudam Binod BP Khaidem Gaurahari amadi Thoburel Sagapam Biren Sarukjakhe Panbayai lagliba September gi tang ahum nongmaijing numita Patharaba Professor Okram Churamanida Kamesor High School Baljur Silchar da pangthokadaba tharomamada mana asi lanthokani haire Thabaki Pao Energy Healing Center da 12 pass tawraba nupi macha ahum amadi nupa macha ahum gi damak trainee naturopathy assistant gi thabak kauri training manungda allowance amadi training loiraga thabak pigani hairi akupa marol gi damak Energy Healing Center Ismail Market Central Road Silchar da July gi tang 13 gi manungda lakna na ba hairi Khanganjaba ma Chaliba July thagi tang 13 yumsakaisha numitagi July gi tang 19 phawba Kasar Soccer Futsal Association na yumbu oiduna chahi 33 makhagi Sub Junior Boys Futsal Tournament cum selection for Kasar District pangthokadori hairiba tournament asidagi lakliba August thada Joypur Rajasthan da pangthokadoriba 15 suba Sub Junior National Championship asigi damak matik chaba sanaroi sing khangatkani haire entry fee amadi akupa marol gi damak mobile number 6002569434 natraga 8638557078 number asida contact tobinaba General Secretary Ngangom Santi Mohan na khangalakli
ngasi July gi tang kunithoi gi ayu ki pung 10 makhai taba matamda video conferencing gi kuthangda nauna thabak khalaba mioi singda appointment letter lising humbutra gi mathakta Prime Minister Narendra Modi na yenthokani Rozgar Mela asi laipak asi gi tongan mafam nipu mari da pangthokani nauna thabak phanglaba singna lainga asi gi revenue loisang financial postal school education higher education ngaksel loisang haksel amasung yaifai yumbal loisang na chingba lainga ki tongan ba department singda appointment letter asi yenthokani China na malem laimai dagi meter lising tara luthana tauthaduna masidagi natural gas lauthokna bahona kre meter lising tara luthana tauthaduna masidagi natural gas lauthokna bahona kre China gi Sichuan province gi mafam amada malem laimai dagi mile taruk makhai luthana tauthabagi thabak chathari hairi masi malem gi laimai dagi average na wangliba chang asidagi hena luthana tauthari malem gi oina masina khwaidagi luna laimai dagi drill tawba mafam ama oigadori Malim gi laimai dagi meter lising tara gi mafam asida sabagi chang Celsius degree chaniga kunmari amadi khwaidagi wangba pressure oiba mafam asida prithvi gi mental gi saruk asigi maramdasu makhatana tijingani hairi Khangan jabama maming leiraba ENT specialist Dr. Yusuf F. Chaudhuri Nomaizing nimit khudingi nimit yung mapung 12 dagi well care medicos Lakhipur town da laktuna layenggadori kudong chaba si lobinabagi damakta advance booking gi damak well care medicos Lakhipur town gi mobile number 8134835398 number asida call tobirago khangan jabalu jare Khangan jabama Healthcare amadi paramedical science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure Healthcare gi field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu thabak bijabagi kudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RNP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silcharda practical tobagi khudong chaba su thamjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda lengsimbirabu natraga mobile number 93957324456 da pau phaunabiyo Potchambam Chanu Albinagawi, Institute of Medical and Paramedical Science, Bachelors of Vocational in Operation Theatre Technology Tamil. Gracewell Hospital practical class Taujabani. I have Thahum Madi Matung Operation of my Pangasi Sabang. High river courses Hojiki Matamda Yama Kudong Chaba, Amos and Periods and Madina course and hygiene. Mayamsu High River Kudong Chaba, Silabinaba, Wafamasi hygiene. I give me Mamasai to the Kukover to the Bamra Kodegini. I suggested like Institute of Medical and Paramedical Science da the pastor Japani adu muji in SMDEP Civil Hospital da ICU technician and network Aroibata maroiba pau mukhanna Pinky Rai Mihar ki matangda sibagi cherak pinanaba Silchar da candle rally chatkre Public hearing da saruk yaratuna MDC ki chairperson Mutum Rinana Lakhipur dagi mitei khun kya thangdokki bagi matangda macha khaina thamkhre GC College ki Patharaba Professor Okram Churamanida handak chahi gi Jananeta Irabot Award piragani ngasi Rozgar Mela gamari lenana video conference gi kuthangda nauna thabak khallaba miyoisingda appointment letter lising humbutara hena yenthokani amasung China na malem laimai dagi meter lising tara hena luthana tauthaduna masidagi natural gas lauthokna bahonakre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare